ꯇꯒꯨꯞ ꯇꯒꯨꯞ ꯊꯥꯡꯗꯅ ꯅꯨꯄꯥꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯄꯪꯕꯤꯅꯤ ꯅꯨꯄꯤꯗꯨ, ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯤꯡꯗꯕꯤꯅꯤ ꯅꯨꯄꯤꯗꯨ꯫ ꯏꯆꯥꯎ ꯆꯥꯎꯈꯩ ꯏꯄꯪ ꯄꯪꯕꯅꯤ꯫ ꯆꯥꯎꯔꯤꯕ ꯋꯥꯡꯂꯤꯕ ꯃꯁꯥꯗꯨꯒ ꯎꯠꯂꯤꯕ ꯃꯇꯧꯗꯨꯒ ꯍꯥꯏꯅꯤꯡꯂꯛꯏ ꯃꯈꯣꯜ ꯊꯣꯛꯅ ꯆꯥꯎꯕꯪꯅꯤ, ꯆꯥꯎꯔꯒ ꯄꯪꯕ ꯆꯥꯎꯕꯪꯅꯤ꯫ ꯃꯩꯔꯥꯕꯅ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯁꯛꯅꯥꯏꯕ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯪ ꯀꯩꯀꯩꯅꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯒꯤꯗꯥꯏꯅꯦ?" ꯃꯩꯔꯥꯕꯒꯤ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯁꯛꯅꯥꯏꯕ ꯃꯈꯨꯠ ꯄꯣꯀꯦꯠ ꯍꯨꯝꯗꯨꯅ ꯌꯨꯡꯂꯞ ꯌꯦꯡꯂꯛꯏ ꯃꯃꯥꯟꯅꯕꯗꯨꯗ꯫ "ꯀꯩ ꯈꯨꯌꯦꯡꯅꯣ ꯐꯖꯕ? ꯅꯤꯄꯥ, ꯋꯥ ꯂꯣꯠꯅꯔꯣꯏꯁꯤ, ꯅꯔꯣꯜ ꯆꯨꯝꯃꯨ." "ꯀꯩ ꯂꯣꯟ ꯆꯨꯝꯕꯅꯣ ꯍꯥꯏꯁꯤꯕꯣ?" ꯁꯛꯅꯥꯏꯕ ꯂꯩꯃꯔꯦꯝꯕꯤ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯉꯛ ꯏꯜꯂꯤ꯫ "ꯏꯇꯣꯟꯗ ꯅꯪ ꯇꯧꯔꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯌꯥꯝ ꯑꯔꯨꯕꯒ ꯃꯥꯜꯂꯦ, ꯊꯣꯛꯃꯣ, ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ." "ꯆꯠꯄ ꯂꯥꯏꯔꯤꯅꯦ, ꯀꯗꯥꯏ ꯑꯩꯒꯤ ꯐꯨꯔꯤꯠ?" ꯃꯩꯔꯥꯕ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯂꯛꯏ꯫ "ꯄꯤꯒ꯭ꯔꯦ, ꯅꯣꯡ ꯅꯤꯅꯤ ꯂꯤꯠꯂꯨꯔꯅꯨ, ꯄꯤꯊꯣꯛꯈ꯭ꯔꯦꯕ." ꯁꯛꯅꯥꯏꯕ ꯉꯛꯅ "ꯀꯅꯥꯗ?" "ꯂꯩꯃꯔꯦꯝꯕꯤꯗ." ꯁꯛꯅꯥꯏꯕ ꯑꯃꯨꯛꯁꯨ ꯉꯛꯅ "ꯀꯩꯒꯤ?" "ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯁꯥꯏꯀꯜ ꯂꯥꯛꯑꯦꯅ ꯆꯪꯒꯤꯗꯣ, ꯃꯃꯥꯒꯤ ꯐꯤꯗꯨꯅ ꯃꯊꯛꯇ ꯁꯦꯠꯆꯤꯟꯕꯗꯣ ꯑꯣꯏꯗ꯭ꯔꯕ, ꯕ꯭ꯂꯤꯗꯤꯡ ꯇꯧꯕꯗꯨ ꯃꯅꯤꯡꯗ ꯂꯣꯏ ꯎꯔꯕ, ꯃꯌꯨꯝ ꯌꯧꯕꯧ ꯆꯪꯗꯧꯔꯤ ꯂꯝꯕꯤꯗꯣ ꯁꯥꯡꯉꯦꯅ ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯅ ꯀꯤꯁꯤꯟꯕꯤꯈꯤꯕꯅꯤ." ꯏꯀꯣꯏ ꯀꯣꯏꯗ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯁꯛꯅꯥꯏꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ "ꯁꯛꯅꯥꯏꯕ, ꯅꯃꯤꯠꯇꯣ ꯆꯐꯨ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ." "ꯀꯩꯁꯨꯝꯇ ꯕꯟ ꯂꯩꯇꯒꯩ ꯂꯝꯕꯤꯁꯤꯗ ꯍꯥꯏꯔꯛꯄꯗꯨꯗꯅꯤ ꯆꯐꯨ ꯃꯥꯜꯂꯛꯏꯁꯦ." "ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗꯕꯣ? ꯃꯤꯇꯣꯞꯅꯦꯁꯨ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯩ ꯕꯟ ꯂꯩꯅꯤꯡꯉꯥই ꯂꯩꯒꯦ? ꯂꯝꯕꯤꯗꯨꯗ ꯑꯉꯥꯡꯗꯣ ꯐꯤꯕꯝ ꯇꯥꯗꯒꯩ ꯃꯌꯨꯝꯗ ꯊꯥꯖꯤꯟꯈꯤꯗ꯭ꯔꯣ? ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁꯅꯤ ꯅꯨꯄꯤꯒꯤꯗꯤ꯫ ꯑꯩꯈꯣꯏꯁꯨ ꯄ꯭ꯌꯨꯕꯔꯇꯤ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯀꯣꯏꯒ ꯆꯣꯝꯃꯤꯕ, ꯂꯦꯡꯒ ꯐꯟꯗꯣꯔꯛꯏꯁꯤꯕꯨ ꯏꯀꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯏꯁꯨ꯫ ꯆꯠꯔꯣ, ꯇꯥꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯖꯣꯅꯥꯒꯤ ꯄꯦꯠ ꯐꯥꯎ ꯂꯩꯕꯤꯔꯤꯁꯤꯗ, ꯂꯥꯎ ꯆꯠꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯤ꯫ ꯁꯛꯅꯥꯏꯕꯅ "ꯅꯨꯄꯤꯒ ꯊꯤꯔꯗꯤ ꯅꯝꯗꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯣꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ." ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯇꯨꯅ ꯑꯣꯟꯊꯣꯔꯛꯏ꯫ "ꯁꯛꯅꯥꯏꯕ, ꯑꯩꯁꯦ ꯅꯝꯗꯅ ꯌꯥꯝ ꯆꯣꯞꯄ ꯇꯥꯍꯟꯗꯣꯔꯦ ꯅꯪꯅ꯫ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯥꯅ ꯆꯥꯛꯈꯨꯝ ꯆꯪꯉꯤꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯄꯦꯠ ꯂꯩꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯔꯦꯁꯄꯦꯛ ꯑꯃ ꯊꯝꯅꯕꯒꯤ ꯀꯩꯒꯤ ꯋꯥ ꯑꯣꯏꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯟꯇꯆꯦꯕꯜꯒꯤ ꯇꯥꯏꯞꯇ ꯋꯥ ꯉꯥꯡꯉꯤ꯫ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛ ꯂꯧꯔꯛꯀꯦ ꯑꯩ, ꯃꯥꯅ ꯁꯨꯔꯛꯇ꯭ꯔꯁꯨꯅꯦ ꯑꯩ ꯁꯨꯗꯣꯛꯄꯤꯔꯛꯀꯦ, ꯌꯥꯔꯦꯀꯣ? ꯁꯤꯗ ꯌꯥꯔꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯦ." ꯃꯔꯤ ꯃꯔꯤ ꯂꯦꯞꯇꯕꯤ ꯍꯥꯏꯊꯔꯛꯄꯗꯨꯗ ꯁꯛꯅꯥꯏꯕ ꯉꯛꯂꯞ ꯇꯥꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ "ꯀꯩꯃꯨꯛ ꯇꯧꯔꯒꯦ?" ꯁꯛꯅꯥꯏꯕ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ꯫ "ꯅꯪ ꯋꯥ ꯁꯥꯡꯅ ꯁꯥꯡꯅ ꯉꯥꯡꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯇꯝꯃꯨꯒꯦ? ꯀꯅꯥꯗꯒꯤ ꯋꯥ ꯁꯥꯡꯅ ꯉꯥꯡꯕ ꯇꯝꯃꯛꯏꯅꯣꯕ? ꯂꯩꯃꯔꯦꯝꯕꯤꯅ ꯇꯝꯕꯤꯔꯝꯃꯤꯔꯣ?" ꯃꯩꯔꯥꯕ ꯐꯩꯖꯩ ꯌꯦꯡꯂꯛꯏ꯫ "ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯗ ꯑꯣꯟꯊꯣꯛꯅ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯀꯩꯁꯨ ꯃꯥꯡꯉꯣꯏ, ꯂꯥꯎ꯫ ꯄꯤꯔꯤꯠꯇ ꯃꯥꯅ ꯁꯦꯠꯂꯨꯌꯦꯅꯅꯦ ꯅꯪꯅ ꯂꯤꯠꯄ ꯍꯪꯒꯣꯏꯔꯁꯨ ꯑꯩꯅ ꯍꯦꯛ ꯂꯤꯠꯊꯣꯛꯅꯕ ꯍꯥꯏꯗꯨꯅꯤ." "ꯅꯠꯇꯦ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯇꯨꯕꯠ ꯇꯨꯕꯠ ꯀꯛꯑꯒ ꯌꯥꯝ ꯉꯥꯡꯕꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯂꯥꯛꯑꯣ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯐꯠ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ "ꯂꯥꯛꯇꯣꯏ ꯑꯣꯏꯔꯒꯅ ꯂꯥꯛꯑꯣ, ꯂꯥꯛꯑꯣꯏꯗꯣꯏ ꯑꯣꯏꯔꯁꯨ ꯐꯔꯦ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕ ꯇꯥꯟꯅꯈꯤ꯫ "ꯉꯥꯏꯈꯣꯅꯦꯍꯦ!" ꯁꯛꯅꯥꯏꯕꯅ ꯂꯦꯡꯒꯣꯜꯂꯤ ꯃꯩꯔꯥꯕꯗ꯫ ꯃꯩꯔꯥꯕ ꯁꯛꯅꯥꯏꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ꯫ ꯁꯛꯅꯥꯏꯕꯅ "ꯉꯁꯤ ꯏꯟꯇꯔꯃ꯭ꯌꯨꯔꯦꯜ ꯐꯥꯔꯁ ꯁꯦꯝ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏꯒ ꯁꯥꯟꯅꯅꯤ ꯍꯥꯏꯕꯅꯤ." "MSCꯔꯣ BSCꯔꯣ ꯐꯥꯔꯁ ꯁꯦꯝ ꯍꯥꯏꯁꯦ?" "MSC ꯐ꯭ꯔꯦꯁꯔꯁ ꯀꯥꯡꯕꯨꯅꯤꯗꯅ." "ꯐꯔꯦꯅꯦ." ꯇꯦꯟꯇꯛ ꯇꯦꯟꯇꯛ ꯑꯁꯨꯝ ꯍꯦꯛ ꯍꯦꯛ ꯄꯤꯕ ꯄꯥꯎꯈꯨꯝꯁꯤꯅ ꯁꯛꯅꯥꯏꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯍꯦꯛ ꯍꯦꯛ ꯉꯝꯍꯟꯗꯦ꯫ ꯃꯈꯥ ꯇꯥꯅꯕ ꯋꯥ ꯁꯨꯄꯤ ꯄꯤꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯂꯞ ꯆꯠꯃꯤꯟꯅꯩ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ, ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕꯒ ꯁꯛꯅꯥꯏꯕꯒ ꯄꯨꯟꯅ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯇꯝꯅ ꯂꯥꯛꯏ꯫ ꯇꯦꯕꯜ ꯇꯦꯅꯤꯁ ꯁꯥꯟꯅꯐꯝ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯕꯦꯒꯇꯨ ꯆꯦꯟ ꯍꯥꯡꯗꯣꯛꯇꯨꯅ ꯕꯦꯠ ꯄꯨꯊꯣꯔꯛꯏ꯫ ꯋꯨꯠ ꯕ꯭ꯂꯦꯗꯀꯤ ꯔꯕꯔꯗꯨ ꯁꯦꯝꯃꯤ꯫ ꯔꯕꯔꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯃꯩꯔꯥꯕ ꯇꯦꯕꯜꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ꯫ "ꯂꯩꯃꯔꯦꯝꯕꯤ ꯁꯥꯟꯅꯍꯟꯗꯧꯅꯤ ꯁꯤꯗꯤ." ꯁꯛꯅꯥꯏꯕꯅ "ꯍꯩꯔꯣꯏꯍꯦ, ꯍꯩꯇꯅ ꯀꯃꯥꯏ ꯁꯥꯟꯅꯗꯣꯏꯅꯣ ꯇꯦꯕꯜ ꯇꯦꯅꯤꯁꯄꯣ?" "ꯃꯥꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯗꯧ ꯅꯠꯇꯦ, ꯁꯥꯟꯅꯕ ꯍꯩꯅꯕ ꯍꯣꯠꯅꯕꯗꯣ ꯃꯥꯅ ꯇꯧꯗꯧ ꯃꯑꯣꯡꯗꯨꯅ ꯌꯦꯡꯅꯤꯡꯉꯤꯁꯦ." "ꯄꯪꯉꯦ ꯃꯇꯤꯛ, ꯁꯥꯟꯅꯒꯦ ꯈꯜꯂꯤꯅꯤꯅꯦ ꯅꯪꯒꯤꯁꯦ." "ꯁꯥꯟꯅꯕ ꯅꯠꯇꯦ." ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯄꯤ ꯃꯩꯔꯥꯕ꯫ ꯅꯤꯡꯁꯤꯡꯂꯨꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧꯗꯨ, ꯍꯥꯏꯔꯛꯏ ꯏꯊꯥ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯃ꯫
ꯃꯥꯕꯨ ꯑꯁꯦꯡꯕꯩ ꯅꯨꯄꯥꯒ ꯀꯣꯏꯗꯖꯥꯠꯂꯣ? ꯀꯣꯏꯗꯕꯅꯤ. ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ. ꯃꯃꯤꯡꯅ ꯀꯩ ꯀꯧꯕ? ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯄꯥꯔꯤ ꯇꯣꯝꯕ ꯍꯥꯏꯕ꯭ꯔꯥ? ꯍꯪꯗꯦꯗ ꯑꯩꯁꯨ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯄꯨꯜꯂꯛꯑꯦ ꯍꯥꯏꯕꯅꯤ. ꯁꯣꯅꯤꯌꯥ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯣꯏꯅꯔꯒꯅꯦ ꯃꯃꯥꯡꯗ ꯗꯦꯠ ꯇꯧꯁꯤꯜꯂꯛꯑꯦꯌꯦ. ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯗ ꯊꯥꯡꯃꯩꯕꯟ ꯅꯨꯄꯤ ꯂꯧꯔꯣꯏ ꯍꯥꯏꯌꯦꯅ ꯑꯦꯛꯖꯥꯝ ꯃꯇꯝꯒ ꯑꯣꯏꯔꯦ ꯌꯥꯝ ꯀꯞꯇꯅ ꯇꯧꯈꯤꯕꯅꯤ. ꯑꯉꯥꯡ ꯋꯥꯈꯜꯅꯤꯗ. ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯛꯈꯤꯅꯤ ꯋꯥꯠꯂꯤ. ꯃꯥꯅ ꯍꯥꯏꯔꯨꯏꯔꯣ ꯅꯨꯡꯁꯤꯌꯦꯅ? ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯄꯤꯔꯤꯔꯕ? ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯁꯛꯅꯥꯏꯕ. ꯂꯩꯃꯔꯦꯝꯕꯤꯗꯣ ꯀꯞꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯐꯥꯎ ꯌꯥꯎꯅ ꯊꯦꯝꯅꯗꯅ ꯇꯧꯈꯤꯕꯅꯤ. ꯃꯊꯟꯇ ꯏꯀꯥꯏꯃꯟꯗꯅꯅꯦ ꯋꯥ ꯐꯅ ꯀꯨꯏꯅ ꯉꯥꯡ ꯁꯛꯇꯕꯤ ꯂꯩꯔꯨꯏ ꯍꯥꯏꯕꯅꯤ. ꯑꯗꯣ ꯇꯝꯕꯗ ꯅꯣꯛꯑꯕꯩ ꯋꯥꯅꯤ. ꯌꯥꯝꯗꯤ ꯀꯞꯈꯤꯕꯅꯤ. ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯕꯨ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯔꯝꯅꯤ ꯊꯥꯖꯗꯦꯗ. ꯃꯃꯤꯠꯇ ꯎꯔꯛꯀꯨꯝ ꯇꯧꯏ ꯃꯩꯔꯥꯕ. ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯤꯅ ꯂꯥꯏꯅ ꯁꯥꯟꯅꯕꯤꯔꯝꯒꯅꯤ ꯈꯪꯏ. ꯄꯥꯃꯟꯕꯗꯨꯅꯁꯨ ꯁꯥꯟꯅꯕ ꯂꯥꯏꯒꯅꯤ ꯈꯟꯕꯅꯤ. ꯃꯗꯨꯃꯛꯅ ꯅꯨꯄꯥꯗꯨꯅ ꯑꯦꯛꯖꯥꯝ ꯃꯌꯥꯗꯨꯗ ꯋꯥꯈꯜ ꯍꯜꯍꯟꯈꯤꯕꯅꯤ ꯈꯪꯏ. ꯃꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥ ꯍꯥꯏꯕꯤꯗꯨ ꯃꯁꯛ ꯈꯪꯎ ꯎꯅꯤꯡꯂꯛꯄꯒꯨꯝ ꯍꯦꯛ ꯐꯥꯎꯔꯛꯏ ꯇꯟꯖꯥꯗꯨꯗ. ꯃꯩꯔꯥꯕ ꯇꯦꯕꯜꯗꯨꯗ ꯉꯥꯔꯞ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯔꯛꯏ ꯁꯛꯅꯥꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ. ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯝꯕꯔ ꯅꯉꯣꯟꯗ ꯌꯥꯎꯕ꯭ꯔꯣ ꯁꯛꯅꯥꯏꯕ? ꯌꯥꯎꯏ. ꯃꯩꯔꯥꯕ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯀꯩ ꯄꯥꯝꯒꯦ ꯑꯉꯥꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯉꯤꯁꯦ? ꯄꯤꯔꯛꯑꯣ. ꯄꯤꯔꯣꯏ, ꯅꯪ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ. ꯅꯝꯕꯔꯗꯨ ꯂꯧꯗꯗꯤ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯃꯩꯔꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯁꯛꯅꯥꯏꯕꯒꯤ ꯕꯦꯒꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯐꯣꯟꯗꯨ ꯁꯠ ꯂꯧꯊꯣꯛꯏ. ꯑꯣꯟ ꯇꯧꯏ. ꯁꯛꯅꯥꯏꯕꯅ ꯄꯥꯁꯋꯥꯔꯗ ꯁꯤꯟꯈ꯭ꯔꯕꯅꯤ ꯁ꯭ꯋꯥꯃꯤ. ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯦ. ꯁꯛꯅꯥꯏꯕꯒꯤ ꯃꯃꯥꯏꯗꯨꯗ ꯐꯣꯟꯗꯨ ꯁꯠ ꯊꯥꯡꯖꯤꯜꯂꯤ. ꯐꯦꯁ ꯔꯤꯀꯛꯅꯤꯁꯟ ꯌꯥꯎꯕꯗꯨꯅ ꯂꯣꯛꯇꯨ ꯍꯥꯡꯍꯟꯈꯤ. ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯍꯦ ꯅꯪ ꯑꯃ ꯏꯕꯣ. ꯃꯩꯔꯥꯕ ꯐꯣꯟꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤ. ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯤ. ꯇꯧꯔꯝꯗꯦ. ꯆꯟꯕꯤ ꯍꯥꯏꯅ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤ. ꯌꯥꯎꯔꯝꯗꯦ. ꯂꯩꯃꯈꯛ ꯑꯃꯨꯛ ꯊꯥꯗꯨꯅ ꯌꯦꯡꯉꯤ. ꯆꯞ ꯃꯥꯟꯅꯩ. ꯂꯩꯃꯅ ꯃꯃꯤꯡ ꯍꯧꯕ ꯑꯣꯏꯕ ꯀꯟꯇꯦꯛ ꯃꯌꯥꯝ ꯊꯣꯛꯂꯛꯏ. ꯐꯪꯗ꯭ꯔꯦ. ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯒꯦ ꯁꯛꯅꯥꯏꯕ? ꯊꯤꯌꯨ ꯀꯩꯅꯣ. ꯍꯥꯏꯔꯛꯑꯣꯍꯦ. ꯄꯥꯝꯃꯗꯤ ꯊꯤꯌꯨ ꯉꯝꯅꯕ. ꯁꯛꯅꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯃꯩꯔꯥꯕ ꯆꯤꯡꯈꯠ ꯆꯤꯡꯊ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ. ꯃꯔꯛꯇ ꯕꯕꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ. ꯃꯗꯨ ꯑꯣꯏꯔꯝꯂꯅꯤ ꯈꯪꯕꯅ ꯃꯩꯔꯥꯕ ꯅꯝꯕꯔꯗꯨ ꯃꯉꯣꯟꯗ ꯁꯠ ꯊꯥꯖꯤꯜꯂꯤ. ꯀꯟꯇꯦꯛ ꯃꯦꯁꯦꯖꯇꯨ ꯌꯧꯔꯛꯄꯒ ꯁꯛꯅꯥꯏꯕꯒꯤ ꯐꯣꯟꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯍꯥꯞꯆꯤꯟꯈꯤ. ꯁꯛꯅꯥꯏꯕ ꯏꯉꯛ ꯉꯛꯅ ꯐꯪꯉꯕꯣ? ꯇꯦꯟꯇꯛꯄ ꯌꯥ ꯀꯥꯊꯣꯛꯄ ꯉꯝꯗꯕ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯕꯒ ꯈꯣꯡꯎꯞ ꯃꯔꯤ ꯅꯥꯟꯊꯣꯛꯀꯗꯕꯒꯤ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛ ꯀꯤꯁꯤꯜꯂꯤ. ꯂꯣꯏꯕꯒ ꯄꯨꯡꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ. 9:30 ꯆꯠꯂꯦ. 10:30ꯗ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏꯁꯤꯟꯁꯤ. ꯌꯨꯝꯗ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯒ 11:30ꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯅꯪꯅꯕ. ꯍꯟꯗꯛꯁꯨ ꯃꯩꯔꯥꯕ ꯏꯇꯦꯟ ꯇꯦꯟꯅ ꯁꯝꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ. ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯑꯅꯤꯗꯨ. ꯃꯌꯥꯝꯗꯨ ꯇꯦꯅꯤꯁ ꯁꯤꯡꯒꯜ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ, ꯗꯕꯜ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ ꯇꯧꯔꯤ. ꯃꯤꯛꯁ ꯗꯕꯜ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯌꯥꯎꯔꯤ. ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯇꯦꯕꯜ ꯇꯦꯅꯤꯁ ꯁꯥꯟꯅꯕ ꯑꯇꯣꯞꯄ ꯁꯦꯃꯤꯁꯇꯔꯒꯤ ꯁꯥꯇ꯭ꯔ ꯑꯅꯤ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯆꯪꯂꯛꯄꯒ ꯒ꯭ꯔꯨꯞ ꯁꯦꯝꯗꯣꯛꯇꯨꯅ ꯗꯕꯜꯗ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯏ. ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯈꯤ. ꯃꯣꯔꯅꯤꯡ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯩꯃꯔꯦꯝꯕꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯅꯨꯡꯊꯤꯜꯒꯤ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯔꯨꯔ ꯃꯇꯨꯡ ꯁꯤꯡꯕ ꯌꯧꯗꯕꯤꯗꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯎꯗꯦ. ꯎꯍꯜꯂꯛꯇꯦ. ꯊꯣꯛꯂꯛꯇꯦ. ꯁꯥꯐꯣꯡꯂꯛꯇꯦ. ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ ꯉꯁꯤꯒꯨꯝꯕꯗꯨꯗꯅꯤ. ꯅꯨꯃꯤꯗꯥꯡꯅꯤ. ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯄꯒ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ. ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ. ꯂꯩꯃꯔꯦꯝꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯂꯩꯃꯔꯦꯝꯕꯤ. ꯍꯥꯎ. ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯩꯔꯥꯕꯅꯤ. ꯅꯣꯏꯗ ꯂꯥꯛꯑꯝꯕꯗꯣ. ꯑꯣ, ꯁꯤ ꯅꯪꯒꯤ ꯅꯝꯕꯔꯣ? ꯃꯥꯅꯦ. ꯁꯦꯞ ꯇꯧꯁꯤꯜꯂꯣ. ꯍꯣꯏ ꯇꯧꯒꯦ. ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯀꯥꯏꯗ ꯂꯧꯔꯤꯕ? ꯅꯣꯏꯗ ꯁꯛꯅꯥꯏꯕꯅ ꯄꯤꯔꯛꯄꯅꯤ. ꯑꯣ, ꯑꯗꯣ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯁꯨꯗꯣꯛꯑꯕꯅꯤ. ꯑꯗꯨ ꯍꯪꯕꯩ ꯀꯣꯜ ꯇꯧꯔꯛꯏꯔꯣ? ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ. ꯐꯨꯔꯤꯠ ꯍꯪꯕꯩ ꯀꯣꯜ ꯇꯧꯔꯛꯄ ꯃꯥꯜꯂꯨꯔꯕꯣ ꯑꯩꯕꯣ? ꯂꯩꯃꯔꯦꯝꯕꯤꯁꯨ ꯅꯣꯛꯏ ꯏꯀꯥꯏꯔꯞ. ꯃꯥꯟꯗꯦꯗ. ꯑꯗꯨ ꯆꯟꯕꯤ, ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ? ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ. ꯅꯣꯏꯗ ꯁꯛꯅꯥꯏꯕꯒꯤ ꯃꯆꯦ ꯆꯥꯛꯀꯧꯕꯩ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ. ꯇꯥꯟꯖꯥꯗꯨꯗ ꯆꯂꯥꯝꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ. ꯍꯥꯏꯔꯛꯏ ꯃꯆꯦꯗ. ꯏꯇꯣꯟ, ꯂꯣꯏꯁꯤꯜꯂꯣ ꯀꯨꯏꯃꯜꯂꯦ. ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯃꯤꯒ ꯁꯥꯕꯅꯦ. ꯁꯤꯗ ꯁ꯭ꯀ꯭ꯔꯞ ꯑꯃ ꯂꯩꯕꯗꯨꯗꯤ.
ꯈꯪꯗꯦ ꯍꯥꯏꯗꯣꯛꯈꯤꯕꯒ ꯒ꯭ꯌꯥꯟ ꯁꯠ ꯇꯥꯔꯛꯏ ꯀꯣꯟ ꯐꯦꯡꯉꯤꯗꯨ ꯅꯨꯔꯥ ꯐꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯣ ꯃꯉꯛꯇꯨ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ ꯆꯂꯥꯝꯕꯁꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤꯗꯨ ꯃꯥꯅ ꯍꯥꯏꯊꯔꯛꯄꯗꯨꯗ ꯎꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯃꯥꯏ ꯏꯇꯣꯟꯗ ꯃꯃꯤꯠ ꯆꯥꯗꯕꯈꯩ ꯌꯦꯡꯂꯛꯏ ꯏꯇꯣꯟ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯁ꯭ꯀ꯭ꯔꯞꯇꯨ ꯐꯠ ꯐꯠ ꯆꯥꯝꯊꯣꯛꯏ ꯆꯂꯥꯝꯕ ꯋꯥ ꯉꯥꯡꯐꯝ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗꯦ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯣꯟꯒꯤ ꯂꯨꯈꯝꯗꯨꯗ ꯈꯪꯂꯧ ꯂꯧꯈꯤ ꯑꯌꯣ ꯑꯁ ꯅꯥꯌꯦ ꯌꯣꯡ ꯑꯉꯥꯡ ꯁ꯭ꯀ꯭ꯔꯞꯇꯣ ꯂꯪ ꯐꯗꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯕ ꯍꯥ ꯏꯇꯣꯟ ꯀꯃꯥꯏꯅ ꯍꯦꯛ ꯉꯥꯡꯅꯅꯤ ꯅꯪꯁꯦ ꯁꯣꯝꯗ ꯃꯩꯔꯥꯕ ꯉꯥꯡꯅꯔꯤꯗꯨ ꯇꯥꯕꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯂꯩꯃꯔꯦꯝꯕꯤ ꯁꯪꯒꯠꯇꯨꯅ ꯃꯝꯕꯁꯤꯗ ꯃꯥꯜꯂꯨꯏꯅꯦ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯋꯥ ꯉꯥꯡꯂꯨꯕ ꯑꯣꯏꯔꯔꯣꯏ ꯈꯟ ꯄ꯭ꯔꯥꯟ ꯆꯥꯛꯅ ꯆꯂꯥꯝꯕ ꯃꯈꯥ ꯆꯤꯛꯇꯨꯅ ꯁ꯭ꯀ꯭ꯔꯞꯇꯨ ꯇꯥꯞ ꯃꯨꯜꯂꯤ ꯂꯩꯃꯔꯦꯝꯕꯤ ꯈꯪꯉꯤ ꯇꯥꯁꯤꯟꯈ꯭ꯔꯤꯕ ꯐꯣꯟꯗꯨ ꯑꯃꯨꯛ ꯈꯨꯟꯒꯠꯂꯤ ꯍꯜꯂꯣ ꯃꯩꯔꯥꯕ ꯍꯪꯒꯦ ꯌꯥꯎꯅ ꯆꯂꯥꯝꯕꯔꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨꯝ ꯍꯥꯏꯕ ꯅꯠꯇꯦꯗ ꯂꯨꯄꯥ 10 ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤꯗ ꯃꯩꯔꯥꯕ ꯍꯟꯗꯛꯁꯨ ꯅꯣꯟꯊꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯕꯣ ꯅꯣꯛꯄ ꯈꯥꯡꯖꯤꯜꯂꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯨ ꯈꯨꯝꯃꯛꯑꯣ ꯂꯥꯛꯀꯗꯣꯏꯅꯦ ꯐꯔꯦ ꯑꯗꯨ ꯈꯪꯒꯦꯅ ꯇꯧꯕꯅꯤ ꯊꯝꯃꯒꯦꯀꯣ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯀꯣꯜꯗꯨ ꯊꯝꯈꯤ ꯃꯩꯔꯥꯕ ꯅꯈꯥꯡ ꯃꯌꯥꯗꯨꯗ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯗꯨ ꯊꯝꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯂꯩꯃꯔꯦꯝꯕꯤꯁꯨ ꯀꯩꯁꯨ ꯇꯥꯔꯝꯃꯔꯣꯏ ꯃꯇꯥꯒꯨꯝ ꯀꯩꯁꯨ ꯈꯟꯗ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔꯗꯨꯁꯨ ꯁꯦꯚ ꯇꯧꯁꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯅꯥ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤ ꯃꯄꯥ ꯁ꯭ꯌꯥꯝꯔꯥꯖꯅ ꯁꯨꯃꯥꯡꯒꯤ ꯂꯩꯁꯤꯡꯗꯨ ꯑꯍꯦꯟꯕ ꯈꯟꯗꯨꯅ ꯀꯛꯊꯠꯂꯤ ꯃꯩꯔꯥꯕꯁꯨ ꯉꯟꯇꯥ ꯍꯧꯒꯠꯂꯕꯅꯤ ꯑꯗꯨꯕꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡꯗꯨ ꯈꯔ ꯃꯈꯩ ꯍꯧꯖꯤꯜꯂꯝꯂꯦ ꯏꯆꯦ ꯍꯥꯏꯔꯛꯑꯣ ꯁꯛꯅꯥꯏꯕ ꯍꯣꯏꯗ ꯂꯥꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯔꯣꯏꯗ ꯅꯪꯁꯨ ꯆꯠꯅꯤ ꯕꯕꯥꯁꯨ ꯆꯠꯅꯤ ꯌꯥꯔꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗ꯭ꯔꯗꯤ ꯐꯖꯒꯗ꯭ꯔꯣ ꯃꯤ 2 ꯌꯥꯎꯔꯗꯤ ꯌꯥꯔꯦꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯊꯕꯛ ꯂꯩꯌꯦꯕ ꯍꯣꯏ ꯐꯖꯔꯣꯏꯗ꯭ꯔꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯣꯟꯁꯤꯟꯅꯤꯡꯗ ꯍꯪꯗ ꯌꯥꯗ ꯋꯥꯍꯪꯒꯨꯝ ꯕꯕꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯁ꯭ꯌꯥꯝꯔꯥꯖ ꯆꯥꯔꯝꯗꯥꯏꯗ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯉꯟꯅ ꯂꯥꯛꯄꯒ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯁꯛꯅꯥꯏꯕꯒꯤ ꯃꯄꯥꯗꯣ ꯅꯪꯅ ꯈꯔ ꯐꯖꯅ ꯍꯥꯏꯔꯝꯃꯨ ꯉꯟꯅ ꯂꯥꯛꯇꯦꯅ ꯑꯃꯨꯛ ꯁꯥꯎꯅꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒꯤꯗꯤ ꯉꯥꯡ ꯂꯩꯔꯅꯨꯅꯦ ꯅꯪꯁꯨ ꯆꯠꯂꯨ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯅꯦ ꯅꯍꯥ ꯅꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯅꯦ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯃꯩꯔꯥꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯐꯣꯟꯗꯨ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯗꯨꯅ ꯒꯥꯔꯤ ꯐꯠ ꯊꯧꯗꯣꯛꯈ꯭ꯔꯦ ꯖꯣꯅꯥꯅ ꯁꯛꯅꯥꯏꯕ ꯍꯣꯏꯗ ꯇꯧꯗꯣꯏꯅꯤꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯣ ꯌꯥꯎꯗꯣꯏ ꯑꯣꯏꯅꯤ ꯍꯩ ꯀꯅꯥꯅꯣꯅꯦ ꯍꯦ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯍꯥꯏꯕꯣ ꯏꯪꯕꯨꯗꯤ ꯇꯞꯄꯅꯤ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤꯗꯤ ꯆꯍꯤ ꯍꯟꯕꯅꯤ ꯃꯥꯅ ꯂꯨꯃꯤ ꯅꯨꯄꯤꯗꯣ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯕꯕꯤ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯐꯥꯎ ꯆꯍꯤ 1 ꯍꯟꯕꯅꯤ ꯅꯨꯄꯤ ꯂꯨꯃꯕꯅꯦꯒ ꯁꯥꯗꯅ ꯃꯃꯤꯡꯒ ꯁꯦꯀꯠꯂ ꯀꯧꯕꯅꯤ ꯁꯛꯅꯥꯏꯕ ꯃꯣꯏ ꯑꯅꯤꯅ ꯁ꯭ꯌꯥꯝꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯂꯧꯔꯗꯤꯅꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯅꯤ ꯀꯣꯏꯖꯁꯅꯨꯗ ꯏꯆꯥꯁꯤꯗꯤ ꯏꯃꯨꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯕꯤ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯖꯣꯅꯥ ꯁꯨꯛꯂꯞ ꯇꯧꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯈꯣꯏ ꯄꯨꯝꯕꯅ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯑꯄꯥꯝꯕ ꯐꯥꯎꯈ꯭ꯔꯤꯕ ꯂꯩꯃꯔꯦꯝꯕꯤꯗꯤ ꯖꯣꯅꯥꯒꯤ ꯑꯦꯛꯖꯦꯛ ꯑꯣꯄꯣꯖꯤꯠꯅꯤ ꯖꯣꯅꯥꯁꯨ ꯃꯩꯔꯥꯕꯒꯨꯝ ꯃꯤ ꯂꯨꯕꯅꯤ ꯐꯔꯒꯅ ꯏꯐ ꯐꯗꯣꯛꯄ ꯐꯠꯇꯕ ꯍꯧꯈ꯭ꯔꯗꯤ ꯇꯝꯊꯤꯅ ꯐꯠꯇꯕ ꯅꯨꯄꯤꯒꯤ ꯖꯥꯠꯅꯤ ꯕꯕꯤ ꯁꯅꯥꯗꯨ ꯈꯛꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯩꯔꯥꯕꯗ ꯆꯤꯡꯅꯔꯤꯕꯁꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥ ꯒ꯭ꯌꯥꯟ ꯂꯩꯇ꯭ꯔꯤꯃ ꯁꯣꯝꯗ ꯃꯩꯔꯥꯕꯅ ꯁꯛꯅꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯃꯌꯥꯝ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎ ꯁꯤꯡꯖꯨ ꯁꯣꯏꯕ ꯌꯥꯎ ꯂꯩꯔꯝꯃꯤ ꯕꯥꯃꯣꯟꯁꯤꯡꯗꯨꯁꯨ ꯆꯦꯡ ꯆꯥꯝꯕ ꯌꯥꯎ ꯑꯃ ꯇꯧꯕ ꯌꯥꯎ ꯂꯩꯔꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯁꯨ ꯑꯆꯧꯕ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯈꯔ ꯑꯍꯜꯈꯩꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯃꯩꯔꯥꯕ ꯒꯥꯔꯤꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯏ ꯍꯤꯟꯖꯥꯡ ꯁꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯆꯤꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯃꯅ ꯑꯃ ꯉꯥꯡꯁꯤꯟ ꯑꯃꯅ ꯑꯃ ꯍꯥꯏꯁꯤꯟ ꯇꯧꯅꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯎꯏ ꯁꯤꯡ ꯁꯨꯔꯤꯕ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯔꯛ ꯊꯠꯇꯨꯅ ꯃꯩꯔꯥꯕꯅ ꯊꯝꯕꯧꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ ꯏ ꯘꯇꯣ ꯍꯥꯎꯅꯦ ꯑꯃꯅ ꯑꯃꯨꯛ ꯌꯥꯍꯧꯊꯦꯡ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯁꯤ
ꯂꯩꯃꯔꯦꯝꯕꯤ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯤꯆꯥꯟꯅꯔꯨꯏ ꯃꯩꯔꯥꯕꯒ ꯌꯦꯡꯈꯠꯂꯛꯄꯒ ꯌꯦꯡꯊꯕꯒ ꯃꯤꯆꯥꯟꯅꯔꯨꯏ꯫ ꯋꯥ ꯉꯥꯡꯅꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯃꯥꯡ ꯑꯣꯏ ꯀꯩꯑꯣꯏ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠ ꯂꯣꯝꯗ ꯐꯝꯊꯔꯛꯏ꯫ ꯑꯣꯟꯁꯤꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯀꯗꯥꯏꯅꯣ? ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯐꯥꯟꯗꯨ ꯄꯤꯔꯛꯑꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯥꯟꯗꯨ ꯂꯧꯗꯨꯅ ꯁꯤꯟꯅꯩ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ꯫ ꯗꯗꯥꯗꯤ ꯊꯦꯡꯉꯤ ꯐꯖꯅ꯫ ꯃꯩꯔꯥꯕ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯗꯗꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ꯫ ꯗꯗꯥ ꯀꯧꯔꯛꯀꯅꯨ, ꯘꯇꯣ ꯑꯗꯨꯝ ꯀꯧꯔꯛꯎ꯫ ꯑꯍꯟꯗ ꯃꯤꯡ ꯀꯧꯕ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯪꯒ ꯑꯩꯒ ꯍꯟꯅꯔꯕꯗꯅꯦ ꯆꯍꯤ 5 ꯐꯥꯅ ꯀꯩꯁꯨ ꯍꯟꯅꯔꯝꯃꯣꯏ꯫ ꯃꯤꯡ ꯀꯧꯕ ꯇꯜꯂꯒꯅ ꯇꯌꯥꯏ ꯀꯧꯔꯛꯎ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯀꯧꯔꯒꯦ꯫ ꯘꯇꯣ! ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯏ꯫ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥꯅ ꯀꯧꯔꯛꯄꯅꯤ꯫ ꯏꯃꯥ! ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯦꯗꯣ꯫ ꯉꯔꯥꯡꯗꯒꯤ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ ꯅꯪꯗꯤ꯫ ꯑꯍꯤꯡ ꯂꯦꯛꯑꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯑꯗꯨꯒꯅꯦ ꯊꯦꯡꯉꯦꯡꯒꯩꯁꯨ ꯂꯥꯛꯏꯅꯦꯁꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯏꯃꯥ, ꯑꯗꯣ ꯁꯛꯅꯥꯏꯕ ꯃꯅꯨꯡꯗ ꯂꯩꯈꯤꯕ꯭ꯔꯣ? ꯍꯣ, ꯀꯥꯔꯄꯦꯠꯇꯣ ꯍꯥꯏꯅꯔꯨꯔꯒ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯣꯔꯛꯑꯦꯅꯅꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯊꯟꯇ ꯆꯠꯈ꯭ꯔꯤꯔꯣ ꯍꯥꯏꯁꯦ? ꯃꯊꯟꯇꯅꯤ꯫ ꯀꯨꯏꯔꯣꯏꯗ ꯍꯜꯂꯛꯑꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯛ ꯉꯥꯏꯍꯜꯂꯝꯒꯦꯗꯤ꯫ ꯑꯩ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯅꯪꯗꯤ ꯊꯦꯡꯉꯦꯡꯈꯩ ꯂꯥꯛꯑꯒ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯅꯥꯛ ꯃꯧ ꯅꯍꯥꯈꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯅꯨ꯫ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯀꯅꯤ, ꯅꯪ ꯑꯝꯇ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯈꯔꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯑꯝꯇ ꯄꯨꯁꯤꯜꯂꯝꯃꯨ ꯅꯣꯏ ꯑꯃꯅꯤ ꯇꯧꯔꯒ꯫ ꯍꯣꯏ ꯃꯥ, ꯃꯤꯅꯤꯠ 5ꯗꯪ ꯂꯩꯔꯒ ꯊꯣꯛꯂꯛꯑꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯆꯠꯈ꯭ꯔꯦ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥꯗꯣ ꯃꯩꯔꯥꯕ ꯇꯞꯂꯞꯅ꯫ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯃꯤ ꯁꯦꯟꯅꯒꯦ ꯇꯧꯕꯅꯤ, ꯇꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅꯦꯌꯦ ꯁꯤꯕꯨ꯫ ꯃꯧ ꯅꯍꯥ ꯑꯃꯅ꯫ ꯀꯅꯥ ꯁꯦꯟꯅꯒꯦ ꯍꯥꯏꯕꯅꯣ ꯘꯇꯣ? ꯑꯩ ꯁꯦꯟꯅꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ꯫ ꯆꯠꯔꯣꯗ, ꯅꯣꯏꯗꯤ ꯅꯣꯏ ꯅꯨꯄꯥꯅ ꯁꯦꯟꯅꯖꯒꯗꯕꯅꯤ꯫ ꯑꯩ ꯆꯥꯟꯅꯗꯦ ꯅꯣꯏ ꯀꯥꯡꯕꯨꯗꯨ꯫ ꯑꯃꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ꯫ ꯋꯥꯁꯦ ꯂꯩꯁꯥꯕꯤ 2-3 ꯐꯝꯕ ꯌꯥꯎꯔꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯁꯪꯒꯗꯧꯔꯤꯕꯗꯨ ꯂꯩꯃꯔꯦꯝꯕꯤꯅꯤ ꯇꯥꯛꯂꯝꯕ ꯃꯤꯅꯣꯛꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯏꯅꯦ ꯑꯁꯤꯒꯤ ꯇꯤꯜꯍꯧꯁꯤ ꯂꯥꯝꯕꯤꯔꯛꯑꯣ, ꯑꯩ ꯁꯣꯏꯕ ꯍꯧꯔꯛꯑꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯒ ꯇꯤꯜꯍꯧ ꯍꯥꯞꯄꯤꯕ ꯁꯦꯡꯒ꯭ꯔꯥꯗꯨ ꯃꯩꯔꯥꯕꯅ ꯇꯥꯞ ꯂꯥꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯋꯥ ꯉꯥꯡꯗ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯂꯩꯔꯤꯉꯩꯗꯨꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯟꯅ ꯂꯩꯃꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯆꯟꯕꯤ, ꯅꯪ ꯃꯥꯜꯂꯤꯀꯣ ꯘꯇꯣꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ, ꯑꯩꯗꯤ ꯀꯩꯒꯤ? ꯅꯣꯛꯏ ꯃꯌꯥꯝꯗꯨ ꯄꯥꯎꯈꯨꯝꯗꯨꯗ꯫ ꯃꯕꯨꯛꯇꯤ ꯂꯨꯕꯅꯤꯍꯦ ꯃꯁꯤꯒꯤ ꯘꯇꯣꯁꯦ꯫ ꯆꯦ ꯂꯩꯃꯔꯦꯝꯕꯤ, ꯅꯪꯒꯗꯤ ꯈꯔ ꯇꯥꯏꯑꯣꯟꯅꯔꯅꯤ꯫ ꯁꯛꯅꯥꯏꯕꯒꯤ ꯃꯌꯨꯝꯂꯣꯝꯒꯗꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯔꯛꯄ ꯑꯣꯏꯕꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯏꯀꯣꯏ ꯀꯣꯏꯅꯗꯦ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯌꯥꯝꯗꯨꯁꯨ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯀꯛ ꯍꯜꯂꯒ ꯍꯦꯛꯇ ꯊꯤꯒꯗꯕꯅꯤ ꯂꯩꯁꯥꯔꯤꯉꯩꯗ꯫ ꯃꯩꯔꯥꯕ ꯐꯝꯅ ꯐꯝꯅ, ꯃꯁꯤꯗ ꯍꯥꯏꯔꯨꯅꯨ ꯏꯆꯦ, ꯅꯨꯄꯥꯗ ꯀꯛ ꯍꯜꯂꯒ ꯊꯤꯌꯣ ꯍꯥꯏꯅꯅꯦ ꯀꯣꯏꯅꯕ ꯅꯨꯄꯥꯗ ꯃꯁꯥ ꯃꯎꯗ ꯀꯛ ꯍꯟꯒꯦ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ, ꯁꯤꯙꯔꯛꯀꯅꯣ꯫ ꯅꯣꯛꯏ ꯃꯌꯥꯝꯗꯨ ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯑꯉꯥꯡꯁꯤꯗ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ ꯘꯇꯣ ꯅꯪꯁꯨꯕ꯫ ꯈꯔ ꯑꯍꯜ ꯑꯣꯏꯔꯛꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯆꯍꯤ 30ꯗꯗꯤ ꯌꯧꯗ꯭ꯔꯤꯉꯩ ꯅꯌꯨꯝ ꯄꯥꯜꯂꯨꯀꯣ꯫ ꯏꯅꯦꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯂꯦꯝꯃꯤꯅꯤ, ꯄꯪꯉꯤꯅꯤ, ꯁꯤꯡꯉꯤꯅꯦꯅ ꯂꯤꯈꯩ ꯂꯩꯁꯥꯗꯅ ꯂꯩꯔꯨꯔꯒꯅꯦ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯅꯆꯥ ꯅꯁꯨꯒꯤ ꯀꯥ ꯌꯧꯔꯛꯄꯗꯅꯦ ꯉꯟꯇꯥ ꯌꯨꯝ ꯄꯥꯟꯖꯔꯝꯃꯁꯨ ꯐꯗꯧꯅꯤ ꯈꯜꯂꯛꯀꯅꯤꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯉꯟꯅ ꯍꯥꯏꯌꯦꯅ ꯅꯁꯥꯅ ꯅꯁꯥ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯉꯩ ꯄꯥꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯂꯦꯝꯅ ꯍꯣꯡꯒꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯜꯂꯕ ꯑꯩꯈꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ ꯅꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯁꯤꯅꯤ꯫ ꯌꯨꯝ ꯄꯥꯟꯁꯤꯜꯂꯛꯀꯅꯤ, ꯏꯆꯥ ꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯀꯅꯤ, ꯁꯦꯟꯊꯣꯛ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯅꯨꯡꯁꯤꯕꯅꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯕꯕꯨ ꯆꯥꯕ ꯌꯥꯔꯗꯤ ꯄꯨꯛ ꯑꯝꯇ ꯂꯥꯝꯃꯔꯣꯏ꯫ ꯑꯗꯨꯕꯨ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯂꯛꯅꯗꯨꯅ꯫ ꯄꯪꯃꯟ ꯂꯥꯛꯃꯜꯂꯦꯍꯦ ꯏꯕꯦꯝꯃ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ꯫ ꯄꯪꯕ ꯅꯠꯇꯦꯗ, ꯋꯥꯈꯜ ꯈꯟꯊꯕ ꯄꯥꯝꯖꯗ ꯇꯧꯔꯤꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯇꯞꯂꯞꯅ, ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯗꯣꯝꯆꯥ, ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ꯫
ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯗꯤ ꯀꯩꯝꯇ ꯍꯩꯇꯅ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ ꯌꯦꯡꯅ ꯌꯦꯡꯅ ꯍꯟꯗꯛꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯌꯥꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯏꯁꯤꯡ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦꯍꯦ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯆꯟꯕꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯛꯑꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯅ ꯀꯩ ꯃꯇꯦꯡꯅꯣ ꯃꯇꯦꯡ ꯍꯥꯏꯗꯤ ꯃꯇꯦꯡꯅꯤꯗꯅ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯀꯔꯤ ꯑꯉꯥꯡꯅꯣ ꯄꯪꯍꯪꯗ ꯍꯪꯉꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯏ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯅꯨꯄꯤ ꯑꯃꯅ ꯆꯟꯕꯤ ꯆꯠꯂꯨ ꯑꯩꯈꯣꯏ ꯅꯥꯛꯇ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯌꯦ ꯒꯇꯣꯁꯦ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯤꯅ ꯍꯥꯏꯔꯦ ꯁꯥꯈꯩ ꯍꯧꯒꯠꯈꯤ ꯃꯩꯔꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯍꯧꯏ ꯃꯌꯥꯝꯗꯨ ꯃꯩꯔꯥꯕꯅ ꯂꯥꯏꯅ ꯍꯨꯝꯗꯣꯔꯤ ꯑꯗꯨꯃꯛ ꯈꯪꯉꯤ ꯏꯁꯤꯡ ꯂꯥꯛꯂꯤꯕꯗꯨꯒꯤ ꯄꯥꯏꯞ ꯇꯤꯡꯂꯤꯕꯗꯨ ꯁꯦꯟꯅꯍꯜꯂꯤ ꯂꯩꯃꯔꯦꯝꯕꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯃꯌꯥꯝꯗꯨ ꯊꯥꯡꯖꯤꯜꯂꯤ ꯃꯥꯅ ꯑꯃꯨꯛ ꯃꯗꯨ ꯂꯣꯏꯕꯒ ꯀꯥꯞꯂꯤꯕ ꯏꯁꯤꯡꯗꯨ ꯊꯟꯕ꯭ꯔꯥ ꯊꯟꯗꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯟꯗꯕꯨ ꯋꯥꯠꯂꯤꯗ ꯃꯣꯏꯒꯤꯁꯦ ꯑꯩ ꯁꯪꯕꯤꯍꯧꯔꯒꯦ ꯑꯍꯜꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯖꯔꯨꯔꯣ ꯌꯥꯅꯤꯗ ꯑꯗꯣ ꯑꯍꯟꯈꯩꯒ ꯇꯣꯏꯅ ꯄꯨꯜꯂꯗꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯅꯪꯁꯦ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯄꯥꯟꯈꯤꯗꯣꯏ ꯃꯥꯜꯂꯤꯕꯣ ꯄꯥꯜꯂꯣꯏꯗ ꯇꯜꯂꯤ ꯌꯨꯝꯒꯤ ꯑꯍꯟꯈꯩꯅ ꯌꯨꯝ ꯄꯥꯜꯂꯣꯅ ꯒ꯭ꯔꯤꯒꯤ ꯇꯛꯁꯤꯜꯂꯛꯑꯁꯨ ꯅꯪ ꯄꯥꯜꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯄꯥꯜꯂꯣꯏꯗ ꯑꯩ ꯏꯁꯥ ꯀꯅꯥꯅꯣ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨꯗ ꯃꯊꯟꯇ ꯋꯥꯈꯜ ꯍꯟꯊꯖꯕ ꯃꯇꯧꯗꯨꯗꯅꯤ ꯌꯦꯡꯂꯤꯕꯗꯨ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯂꯥꯛꯆꯔꯗꯕꯅꯤ ꯅꯪꯅ ꯄꯥꯜꯂꯣꯏ ꯍꯥꯏꯔꯁꯨ ꯅꯝꯗꯅ ꯄꯥꯟꯗꯣꯔꯕ ꯃꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯈꯛ ꯈꯜꯂꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯒꯨꯝ ꯈꯜꯍꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯃꯩꯔꯥꯕ ꯁꯤꯟꯇꯦꯛꯁꯇꯨꯗ ꯉꯥꯔꯞ ꯑꯃꯨꯛ ꯂꯦꯞꯈꯤ ꯐꯜꯂꯞ ꯌꯦꯡꯗꯨꯅ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯀꯥꯏꯗꯦꯗ ꯄꯥꯟꯗ꯭ꯔꯁꯨ ꯅꯪ ꯄꯥꯟꯗ꯭ꯔꯗꯤ ꯑꯩꯁꯨ ꯄꯥꯟꯗ꯭ꯔꯦꯗꯅ ꯏꯀꯥꯏꯖꯩꯌꯦꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯒ ꯂꯦꯝꯅ ꯈꯣꯡꯒꯣꯏꯅꯕ ꯃꯑꯣꯡ ꯑꯃꯅꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛ ꯂꯨꯍꯣꯡꯕꯕꯨ ꯈꯣꯡꯒꯣꯏꯅꯕ ꯆꯤꯡꯅꯗꯤ ꯂꯣꯏꯔꯦꯍꯦ ꯀꯩꯅꯥ ꯀꯠꯄꯗꯨ ꯈꯪꯉꯤꯗꯅ ꯑꯗꯨ ꯈꯣꯡꯒꯣꯏꯅꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯂꯦꯝꯗꯦꯗꯅ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯅ ꯌꯥꯝ ꯆꯤꯡ ꯂꯦꯝꯅ ꯈꯣꯡꯒꯣꯏꯅꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎ ꯂꯣꯏꯅꯃꯛꯅ ꯃꯇꯝ ꯆꯥꯔꯦ ꯅꯁꯥꯅ ꯋꯥꯈꯜ ꯆꯥꯟꯅꯔꯦ ꯈꯟꯕꯗꯣ ꯂꯧꯔꯨꯔꯣ ꯏꯀꯥꯏꯕ ꯊꯥꯗꯣꯛꯂꯣ ꯅꯁꯥꯅꯁꯨ ꯙꯔꯥ ꯁꯟꯗꯣꯛꯂꯨꯔꯣ ꯈꯣꯡꯒꯨꯜ ꯃꯨꯠꯇꯅꯕ ꯍꯣꯠꯅꯖꯔꯣ ꯍꯥꯏꯔꯛꯂꯕ ꯂꯦꯝꯅꯅꯤ ꯀꯩꯅꯣ ꯑꯗꯨꯏꯁꯨ ꯑꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯝꯅ ꯈꯣꯡꯒꯣꯏꯅꯕꯁꯤꯗ ꯗ꯭ꯔꯦꯁꯇꯒꯤ ꯑꯋꯨꯟꯄꯣꯠꯇꯒꯤ ꯀꯩꯗꯒꯤ ꯑꯃꯨꯛ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯔꯤꯕꯅꯤꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯆꯠꯅꯕꯤꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯅꯨꯃꯤꯠꯀ ꯌꯥꯎꯕꯖꯥꯠꯅꯤꯗ ꯅꯣꯛꯊꯣꯛꯑꯣ ꯅꯣꯛꯅꯤꯡꯉꯗꯤ ꯅꯣꯛꯑꯣꯏ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯃꯩꯔꯥꯕꯗ ꯃꯤꯀꯨꯞ ꯐꯥꯅ ꯌꯦꯡꯂꯝꯗꯦ ꯃꯤꯠꯆꯥꯟꯅꯕ ꯉꯝꯗꯕꯅꯤ ꯅꯪ ꯋꯥ ꯇꯦꯟꯅ ꯇꯦꯟꯅ ꯌꯥꯝ ꯉꯥꯡꯉꯤ ꯀꯅꯥꯅ ꯍꯥꯏꯕ ꯁꯥꯡꯅꯁꯨ ꯉꯥꯡꯉꯤꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯍꯣꯏꯅꯦ ꯁꯥꯡꯅ ꯉꯥꯡꯕ ꯀꯥꯟꯗꯅ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯍꯟꯗ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈꯤꯕ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯁꯨ ꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯩꯔꯥꯕ ꯑꯁꯨꯝ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ ꯃꯔꯧ ꯇꯧꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯁꯤ ꯃꯩꯔꯥꯕꯒꯤ ꯍꯧꯅꯕꯤ ꯑꯣꯏꯕꯅꯤ ꯍꯥꯏꯔꯛꯏ ꯉꯁꯤꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯏꯆꯝ ꯆꯝꯅ ꯑꯥꯊ꯭ꯔ ꯏꯆꯥꯎ ꯆꯥꯎꯗꯕ ꯑꯥꯊ꯭ꯔ ꯃꯆꯥ ꯄꯨꯕ ꯋꯥꯍꯩ ꯑꯃ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯄ ꯋꯥꯍꯩꯅ ꯃꯄꯨꯡ ꯐꯥꯍꯟꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡꯅꯗꯤ ꯑꯗꯨꯝ ꯐꯥꯍꯜꯂꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯉꯅꯤ ꯑꯩꯅ ꯃꯇꯦꯛ ꯈꯛ ꯍꯥꯏꯔꯨꯕꯗ ꯑꯍꯜꯈꯩꯅ ꯅꯪꯉꯣꯟꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯍꯧꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯄꯨꯡ ꯐꯥꯅ ꯂꯩꯃꯔꯦꯝꯕꯤꯗ ꯑꯗꯨ ꯅꯪꯗꯤ ꯈꯪꯉꯣꯏꯗ ꯑꯥꯊ꯭ꯔ ꯈꯪꯕ ꯇꯝꯃꯣ ꯑꯄꯪꯕꯤ ꯃꯔꯣꯜ ꯊꯣꯛꯇꯈꯩ ꯃꯤꯠꯅ ꯋꯥ ꯉꯥꯡꯕꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯈꯪꯉꯣ ꯍꯥꯏꯅꯣ ꯈꯪꯉꯛꯀꯅꯤ ꯀꯣꯟꯅ ꯅꯪ ꯋꯥꯈꯜ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯈꯪꯗ꯭ꯔꯤꯅꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯃꯤꯠꯌꯦꯡꯁꯤꯅ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝꯁꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯂꯦꯝꯅ ꯍꯤꯔꯣ ꯀꯨꯝꯗꯣꯏꯅꯤ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤ ꯐꯣꯡꯕꯅꯤ ꯆꯤꯝꯕꯥꯜꯒꯤ ꯀꯨꯆꯤ ꯋꯥꯍꯩꯅ ꯄꯥꯝꯖꯩ ꯎꯠꯄꯅꯤ ꯍꯤꯔꯣ ꯀꯥꯏꯅ ꯃꯇꯧ ꯃꯥꯟꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯉꯣ ꯅꯪꯁꯦ ꯏꯆꯝ ꯆꯝꯅ ꯀꯩꯝꯇ ꯍꯦꯛ ꯈꯟꯗꯈꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯄꯤꯁꯨꯝ ꯃꯊꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯃꯩꯔꯥꯕ ꯏꯪꯒꯤꯠꯅ ꯅꯨꯡꯁꯤꯕ ꯐꯣꯡꯂꯤ ꯋꯥꯍꯩꯅ ꯄꯥꯝꯖꯩ ꯍꯥꯏꯔꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯂꯩꯃꯔꯦꯝꯕꯤꯅꯗꯤ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯈꯟ ꯑꯔꯥꯏꯕ ꯋꯥꯔꯤꯔꯣꯝꯗ ꯑꯗꯨꯃꯛ ꯄꯨꯊꯣꯔꯛꯂꯤ ꯃꯇꯧ ꯃꯥꯟꯗꯕ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ
ꯕꯣꯔꯅꯦꯅ ꯈꯤꯜꯂꯒ ꯐꯝꯗꯣꯏꯅꯤ, ꯀꯩꯅꯥꯗꯨꯅ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯒ ꯍꯨꯛꯇꯣꯏꯕ꯫ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯔꯣꯏꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯈꯨꯝꯒꯦ ꯈꯜꯂꯝꯕ ꯄꯥꯎꯈꯨꯝꯒ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯟꯖꯥꯁꯤꯗꯗꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯨ ꯍꯪꯖꯤꯜꯂꯛꯏ ꯈꯪꯅ ꯈꯪꯅ꯫ ꯀꯩꯕꯣ? ꯃꯩꯔꯥꯕ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯑꯥꯊ꯭ꯔ ꯈꯪꯅ ꯈꯪꯅ ꯍꯪꯂꯛꯀꯅꯨ ꯍꯥꯏꯕ ꯃꯤꯅꯣꯛꯅꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯀꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯏꯁꯤꯡ ꯄꯥꯏꯞꯇꯨ ꯁꯤꯟꯇꯦꯛꯁꯇꯨꯗꯒꯤ ꯂꯧꯈꯠꯂꯤ ꯍꯥꯏꯔꯛꯏ ꯂꯧꯈꯠꯅ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯃꯨꯟꯅ ꯈꯜꯂꯣ, ꯇꯤꯟ ꯒꯨꯠ ꯌꯣꯠꯊꯔꯒ, ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣꯗꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯄꯪꯕꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯚꯥꯞ ꯇꯥꯗꯦ, ꯇꯥꯏ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯏ ꯈꯪꯗꯦ꯫ ꯆꯌꯦꯠꯅꯕ ꯋꯥꯍꯩ ꯑꯃꯅꯤꯁꯤ ꯏꯔꯣꯏꯅꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯨꯃꯤꯟ꯫ ꯃꯇꯧꯗꯨꯗ ꯅꯣꯛꯏ ꯃꯩꯔꯥꯕ꯫ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯝꯗ ꯄꯥꯏꯞꯇꯨ ꯂꯩꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯁꯤꯟꯕꯤꯈꯤ꯫